ꯊꯥꯖ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯅꯨꯡꯗ ꯑꯇꯣꯝꯕꯤꯅꯤ꯫ ꯃꯊꯛꯇ ꯃꯕꯨꯡ ꯑꯃ ꯂꯩ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯂꯥꯡꯕ, ꯉꯥꯎꯕ ꯄꯥꯝꯖꯕ ꯃꯇꯥꯡꯅꯤ꯫ ꯍꯧꯖꯤꯛ ꯊꯥꯖ ꯀ꯭ꯂꯥꯁ 12 ꯇꯝꯂꯤꯕꯤ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯔꯤ꯫ ꯃꯕꯨꯡꯅ ꯃꯥꯕꯨ ꯁꯦꯟꯅꯖꯩ, ꯂꯨꯅ ꯇꯧꯖꯩ꯫ ꯂꯨꯅ ꯇꯧꯕꯒꯤ ꯃꯇꯤꯛ ꯃꯇꯝꯒꯤ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯃ ꯁ꯭ꯀꯨꯜ ꯃꯇꯝ ꯂꯣꯏꯔꯒ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟꯒ ꯆꯠꯃꯤꯟꯅꯈꯤꯕꯗꯨ ꯃꯕꯨꯡꯅ ꯑꯣꯐꯤꯁ ꯍꯜꯂꯛꯄꯗ ꯎꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯖ ꯃꯥꯒꯤ ꯀꯥꯗ ꯂꯥꯏꯔꯤꯛ ꯄꯥꯔꯤ꯫ ꯏꯕꯣꯆꯧꯕ ꯃꯃꯥ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯤꯅꯥꯅ, "ꯅꯪꯒꯤ ꯊꯕꯛꯅ ꯀꯃꯥꯏ ꯇꯧꯔꯤꯕ?" ꯏꯕꯣꯆꯧꯕꯅ, "ꯑꯁ ꯈꯪꯗꯦꯗ ꯏꯃꯥ, ꯍꯟꯗꯛꯇꯤ ꯄꯣꯠꯆꯩ ꯌꯣꯟꯕꯁꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦꯗ." ꯃꯇꯝꯅꯅꯤ, ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ." ꯇꯟꯖꯥꯗꯨꯗ ꯆꯥꯛꯁꯪꯗꯒꯤ ꯂꯦꯝꯕꯤ ꯊꯣꯛꯂꯛꯇꯨꯅ, "ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯛ ꯆꯥꯔꯁꯦ." "ꯍꯣꯏ." "ꯊꯥꯖ, ꯊꯥꯖ." ꯊꯥꯖꯅ, "ꯇꯥꯔꯦ ꯏꯃꯥ, ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ." "ꯍꯣꯏ ꯏꯃꯥ." ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯆꯥꯛ ꯆꯥꯅ ꯏꯕꯣꯆꯧꯕꯅ ꯊꯥꯖꯗꯅ, "ꯕꯦꯝꯃ, ꯅꯪꯒꯤ ꯁ꯭ꯇꯗꯤꯗꯤ ꯀꯃꯥꯏ ꯇꯧꯔꯤ?" ꯊꯥꯖꯅ, "ꯗꯗꯥ, ꯑꯗꯨꯝ ꯌꯥꯔꯤ." "ꯀꯔꯤ ꯁꯕꯖꯦꯛꯇꯗꯤ ꯁꯣꯟꯊꯔꯤ?" "ꯑꯗꯨꯝ ꯆꯥꯡ ꯑꯃꯗ ꯌꯥꯔꯤꯕꯨ ꯗꯗꯥ." "ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯍꯟꯗꯛ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯅꯑꯣꯡ ꯅꯇꯧ ꯈꯔ ꯎꯏ, ꯃꯗꯨ ꯑꯩ ꯀꯌꯥ ꯄꯥꯝꯗꯦꯀꯣ." ꯏꯊꯥ ꯊꯥꯖꯗꯅ ꯊꯥꯖꯅ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ꯫ "ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ? ꯁ꯭ꯀꯨꯜ ꯆꯠꯂꯤ, ꯂꯥꯏꯔꯤꯛ ꯄꯥꯔꯤ, ꯅꯈꯣꯏꯅ ꯍꯥꯏꯕꯗ ꯌꯥꯗꯕ ꯀꯔꯤ ꯌꯥꯎꯒꯦ?" ꯃꯆꯟꯒꯤ ꯋꯥꯍꯩꯗ ꯏꯕꯣꯆꯧꯕ ꯁꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯇꯧꯗꯨ ꯎꯕꯗ ꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯏ꯫ ꯂꯦꯝꯕꯤꯅ, "ꯌꯥꯔꯦꯕ ꯇꯥꯆꯧ, ꯇꯥꯆꯧꯁꯨ ꯑꯉꯥꯡꯁꯤꯗ ꯄꯪꯆꯩ ꯁꯨꯝ ꯆꯩꯕꯤꯔꯨꯔꯅꯨ." ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯊꯥꯖ ꯁꯥꯎꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯃꯃꯥꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯅꯥꯅ, "ꯑꯆꯧꯕ, ꯀꯩꯗꯧꯕ ꯌꯥꯎꯔꯦ? ꯅꯍꯥꯟꯈꯩ ꯎꯗꯕ ꯃꯑꯣꯡ ꯑꯃ ꯉꯁꯤ ꯏꯃꯥꯒꯤ ꯃꯤꯠꯇ ꯎꯍꯜꯂꯤꯕꯁꯦ?" "ꯏꯃꯥ, ꯉꯁꯥꯏꯗꯣ ꯅꯨꯄꯥ ꯑꯃꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯒ ꯑꯦꯌꯔꯄꯣꯔꯠ ꯂꯥꯏꯟꯗ ꯆꯠꯈꯤ, ꯑꯗꯨꯁꯨ ꯁ꯭ꯀꯨꯜ ꯃꯇꯝ ꯂꯣꯏꯔꯒ." "ꯍꯔꯦ, ꯍꯧꯖꯤꯛꯄꯣ ꯃꯥꯅ ꯑꯗꯨꯃꯛ ꯍꯦꯛ ꯇꯧꯕ ꯌꯥꯕ꯭ꯔꯅꯦ? ꯅꯨꯄꯥꯗꯨꯗꯤ ꯅꯪ ꯃꯁꯛ ꯈꯪꯕ꯭ꯔꯥ?" "ꯀꯥꯏꯗꯩꯅꯣꯗ ꯏꯃꯥ, ꯈꯪꯗꯦꯗ." ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯕꯤꯀꯥꯁꯅ ꯀꯣꯜ ꯇꯧꯔꯛꯏ꯫ ꯕꯤꯀꯥꯁꯅ, "ꯍꯜꯂꯣ, ꯇꯥꯕ꯭ꯔꯣ?" ꯊꯥꯖꯅ, ꯇꯥꯏ꯫ "ꯍꯧꯒꯠꯇ꯭ꯔꯤꯕꯣ?" "ꯍꯧꯒꯠꯇ꯭ꯔꯤꯗ." "ꯃꯤꯁ ꯁꯤꯡꯉꯣ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯕꯤꯒꯦꯕ." "ꯍꯥꯏꯔꯛꯑꯣ ꯑꯗꯨꯝ." "ꯉꯁꯤ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯔꯣ?" "ꯆꯠꯇꯣꯏꯅꯦ." "ꯉꯁꯤꯗꯤ ꯆꯠꯂꯨꯔꯅꯨ." "ꯀꯩꯒꯤ?" "ꯃꯣꯏꯔꯥꯡꯗ ꯀꯣꯏꯔꯨꯁꯦ." "ꯑꯁ ꯌꯥꯔꯣꯏꯌꯦ, ꯑꯩ ꯀ꯭ꯂꯥꯁ ꯌꯥꯎꯗꯣꯏꯅꯦ." ꯉꯁꯤꯇꯪ ꯅꯪ ꯀ꯭ꯂꯥꯁ ꯌꯥꯎꯗꯕꯗ ꯌꯥꯝ ꯃꯥꯡꯂꯗ꯭ꯔꯥꯕ?" "ꯑꯁ ꯌꯥꯔꯦꯁꯦ, ꯍꯣꯔꯦꯟ ꯍꯥꯏꯅꯔꯁꯦ." ꯑꯁꯨꯝꯅ ꯀꯣꯜ ꯊꯝꯅꯈ꯭ꯔꯕ ꯃꯇꯨꯡ ꯊꯥꯖꯁꯨ ꯍꯧꯒꯠꯇꯨꯅ ꯕꯥꯠꯔꯨꯝꯗ ꯃꯁꯥ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯣꯛꯂꯛꯇꯨꯅ ꯀꯤꯆꯟꯗ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕ ꯆꯪꯕꯗ ꯃꯌꯥꯝ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯤꯅ, "ꯅꯪꯁꯨ ꯍꯧꯒꯠꯂꯕꯣ? ꯂꯥꯛꯑꯣ, ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯄꯨꯟꯅ ꯆꯥꯍꯧꯅꯕ." ꯏꯕꯣꯆꯧꯕꯅ, "ꯂꯥꯛꯑꯣ, ꯁꯤꯗ ꯐꯝꯃꯨꯁꯦ." ꯊꯥꯖꯁꯨ ꯃꯕꯨꯡꯒꯤ ꯅꯥꯛꯇ ꯇꯨꯃꯤꯟꯅ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯃꯕꯨꯡꯗ ꯍꯥꯏꯔꯛꯏ꯫ ꯊꯥꯖꯅ, "ꯗꯗꯥ, ꯑꯩ ꯁꯣꯏꯈ꯭ꯔꯦ. ꯉꯔꯥꯡ ꯗꯗꯥꯅ ꯋꯥ ꯍꯥꯏꯕꯗ ꯑꯩꯅ ꯈꯨꯝꯈꯤꯕꯗꯣ, ꯅꯆꯜꯕꯨ ꯉꯥꯛꯄꯤꯌꯨꯀꯣ." "ꯌꯥꯔꯦꯁꯦ, ꯗꯗꯥ ꯀꯩꯁꯨ ꯁꯥꯎꯗꯦ. ꯏꯆꯜꯕꯨ ꯐꯍꯟꯅꯤꯡꯕꯒꯤꯅꯤ. ꯁꯦ, ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯆꯥꯔꯣ, ꯁ꯭ꯀꯨꯜ ꯊꯦꯡꯈ꯭ꯔꯅꯤ." "ꯍꯣꯏ ꯗꯗꯥ." ꯏꯕꯣꯆꯧꯕꯅ ꯃꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯕꯕꯥꯗꯣ ꯉꯔꯥꯡ ꯀꯣꯜ ꯇꯧꯔꯛꯑꯝꯕꯅꯦ." "ꯀꯩ ꯍꯥꯏꯔꯛꯏꯕ?" "ꯃꯊꯪ ꯍꯞꯇꯥꯗꯗꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯔꯛꯄꯅꯦ." ꯑꯗꯨꯒ ꯑꯃꯨꯛ ꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯃꯅꯝꯃ, ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯑꯉꯥꯡꯒꯤ ꯑꯋꯥꯠ ꯑꯄꯥꯗꯣ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯌꯨ." "ꯍꯣꯏ." ꯏꯕꯣꯆꯧꯕꯁꯨ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯤꯅꯥꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯕꯦꯝꯃ, ꯃꯇꯝꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯤ. ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕꯒ ꯌꯨꯝꯗ ꯍꯜꯂꯛꯎꯀꯣ. ꯑꯇꯣꯞꯄ ꯂꯥꯡꯐꯩ ꯆꯠꯇꯨꯅ ꯂꯩꯊꯣꯛꯀꯅꯨꯀꯣ."
ꯃꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯥꯖ ꯃꯁꯥꯗ ꯄꯥꯈꯠꯂꯞ ꯇꯧꯏ ꯑꯗꯨꯒ ꯋꯥꯈꯜꯗ ꯑꯃꯨꯛ ꯈꯜꯂꯤ ꯑꯩꯅ ꯉꯔꯥꯡ ꯆꯠꯄꯗꯨꯕꯨ ꯗꯗꯥꯅ ꯈꯪꯈ꯭ꯔꯕ ꯖꯥꯠꯂꯥ ꯑꯩ ꯃꯇꯨꯡ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯊꯥꯖꯅ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯆꯠꯇꯦꯕ ꯁ꯭ꯀꯨꯜ ꯍꯦꯛ ꯂꯣꯏꯕꯒꯅꯤ ꯍꯜꯂꯛꯏꯁꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨꯕ ꯏꯃꯥꯅ ꯄꯥꯈꯠꯇꯅ ꯁꯨꯝ ꯍꯥꯏꯕꯅꯦꯕ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯂꯦꯝꯕꯤꯅ ꯆꯥꯛꯁꯪꯗꯒꯤ ꯇꯤꯐꯤꯟ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯦ ꯍꯣꯔꯦꯟ ꯁ꯭ꯀꯨꯜꯗꯅꯦ ꯆꯥꯅꯕ ꯇꯤꯐꯤꯟꯅꯤ ꯊꯥꯖꯅ ꯏꯅꯝꯃ ꯅꯪꯁꯦ ꯋꯥꯔꯦꯀꯣ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯍꯣꯠꯅꯕꯗ ꯑꯩꯅꯁꯨ ꯃꯇꯦꯡ ꯑꯃꯠꯇ ꯇꯧꯕꯤꯕꯁꯨ ꯉꯝꯗꯦ ꯏꯁ ꯍꯩꯔꯦꯗ ꯋꯥꯍꯩꯒꯗꯤ ꯍꯣꯏ ꯀꯩꯁꯨ ꯋꯥꯖꯗꯦ ꯑꯉꯥꯡ ꯅꯪꯅ ꯀꯔꯤ ꯊꯕꯛ ꯁꯨꯒꯦ ꯍꯥꯏꯕꯅꯣ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎ ꯅꯣꯏ ꯗꯗꯥꯅ ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯐꯖꯔꯗꯤ ꯅꯪꯅ ꯇꯝꯅꯤꯡꯕ ꯇꯝꯍꯟꯅꯤ ꯍꯥꯏꯕꯅꯤꯀꯣ ꯍꯣꯏ ꯏꯅꯝꯃ ꯑꯗꯨꯗꯤ ꯑꯩ ꯂꯣꯏꯁꯜꯂꯨꯔꯒꯦ ꯑꯁꯨꯝꯅ ꯊꯥꯖꯁꯨ ꯁ꯭ꯀꯨꯜ ꯌꯧꯈ꯭ꯔꯦ ꯕꯤꯀꯥꯁꯅ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ ꯕꯤꯀꯥꯁꯅ ꯍꯜꯂꯣ ꯀꯥꯏ ꯌꯧꯔꯛꯑꯒꯦ ꯑꯩ ꯀ꯭ꯂꯥꯁꯔꯨꯝꯗ ꯂꯩꯔꯦ ꯑꯩꯅ ꯍꯥꯏꯕꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ ꯀꯣꯟꯅ ꯆꯠꯂꯁꯦ ꯑꯩ ꯊꯝꯃꯦꯀꯣ ꯊꯥꯖꯁꯨ ꯀ꯭ꯂꯥꯁ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯕꯤꯀꯥꯁꯇꯤ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯂꯝꯗꯦ ꯈꯟꯖꯔꯨꯕ ꯑꯁꯥ ꯀꯥꯏꯕꯗ ꯃꯁꯥ ꯃꯇꯣꯝꯇ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯗꯒꯤ ꯊꯥꯖ ꯃꯈꯣꯏ ꯑꯅꯤ ꯃꯍꯧꯁꯥꯒꯨꯝ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯈꯤꯗ꯭ꯔꯦ ꯃꯇꯝ ꯀꯧꯕꯤ ꯃꯥꯒꯤ ꯈꯣꯡꯆꯠꯇꯤ ꯂꯦꯞꯇꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯀ꯭ꯂꯥꯁ 12ꯀꯤ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ ꯊꯥꯖꯁꯨ ꯁ꯭ꯇꯗꯤꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯝꯃꯤ ꯅꯣꯡꯃ ꯕꯤꯀꯥꯁꯅ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯕꯤꯀꯥꯁꯅ ꯍꯜꯂꯣ ꯀꯩꯗꯧꯔꯝꯃꯤꯅꯣ ꯊꯥꯖꯅ ꯁꯨꯝ ꯂꯩꯔꯝꯕꯅꯦ ꯑꯦꯛꯖꯥꯝꯒꯤ ꯂꯥꯏꯔꯤꯛꯇꯤ ꯀꯌꯥꯝ ꯄꯥꯔꯒꯦ ꯈꯔ ꯑꯗꯨꯝ ꯄꯥꯔꯦ ꯑꯩ ꯋꯥ ꯑꯃꯒ ꯍꯥꯏꯒꯦꯗꯅ ꯀꯔꯤ ꯋꯥꯅꯣ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ ꯑꯃꯨꯛꯇ ꯎꯅꯁꯦ ꯑꯁ ꯌꯥꯔꯣꯏ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯐꯖꯅ ꯎꯅꯁꯦꯕ ꯀꯨꯏꯒꯗꯕ ꯅꯠꯇꯦꯕ ꯂꯥꯛꯂꯤꯕ ꯁꯟꯗꯦꯁꯦ ꯁꯤꯒꯤꯁꯤꯗ ꯄꯨꯡ 10ꯗ ꯑꯩ ꯅꯪ ꯂꯧꯕ ꯂꯥꯛꯇꯣꯏꯅꯤꯀꯣ ꯍꯣꯏ ꯀꯣꯜ ꯍꯦꯛ ꯊꯝꯈꯤꯕꯒ ꯏꯕꯣꯆꯧꯕ ꯃꯆꯟꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯕꯦꯝ ꯑꯦꯛꯖꯥꯝꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯀꯌꯥꯝ ꯂꯣꯏꯁꯜꯂꯕ ꯗꯗꯥ ꯑꯌꯥꯝꯕꯗꯤ ꯁꯤꯂꯦꯕꯁ ꯂꯣꯏꯅ ꯀꯣꯚꯔ ꯇꯧꯔꯦ ꯐꯩ ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤꯀோ ꯑꯗꯨ ꯗꯗꯥ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯕ ꯀꯩꯅꯣ ꯍꯥꯏꯌꯨꯅꯦ ꯍꯟꯗꯛ ꯁꯟꯗꯦꯁꯦ ꯏꯃꯥꯟꯅꯕꯤꯒꯤ ꯕꯥꯔꯗꯦ ꯇꯥꯏ ꯆꯠꯂꯨꯒꯦ ꯐꯔꯦ ꯊꯦꯡꯅꯗꯤ ꯂꯩꯊꯣꯔꯛꯀꯅꯨꯀꯣ ꯍꯣꯏ ꯗꯗꯥ ꯊꯥꯖ ꯉꯁꯤꯗꯤ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯌꯥꯏꯅ ꯃꯕꯨꯡꯗ ꯃꯤꯅꯝꯕ ꯑꯣꯏꯗꯕ ꯋꯥꯍꯩꯅ ꯃꯕꯨꯡꯕꯨ ꯊꯥꯖꯍꯟꯈ꯭ꯔꯦ ꯅꯣꯡꯃ ꯍꯧꯈꯤ ꯅꯤꯅꯤ ꯆꯠꯈꯤ ꯇꯧꯗꯨꯅ ꯊꯥꯖ ꯃꯈꯣꯏ ꯑꯅꯤ ꯎꯅꯒꯗꯕ ꯅꯨꯃꯤꯠꯇꯨ ꯌꯧꯔꯛꯑꯝꯃꯤ ꯊꯥꯖꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯕꯤꯀꯥꯁꯇ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ ꯑꯍꯥꯟꯕ ꯇꯧꯕꯗ ꯐꯣꯟ ꯄꯥꯏꯔꯝꯗꯦ ꯑꯃꯨꯛꯀꯁꯨ ꯇꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯐꯣन ꯄꯥꯏꯔꯛꯏ ꯊꯥꯖꯅ ꯍꯜꯂꯣ ꯂꯥꯛꯑꯕꯣ ꯂꯥꯛꯇꯧꯔꯦ ꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯩꯔꯛ ꯃꯆꯤꯟꯗ ꯉꯥꯏꯔꯝꯂꯒꯦ ꯍꯣꯏ ꯑꯩ ꯀꯩꯁꯨ ꯀꯨꯏꯔꯣꯏꯗ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯕꯤꯀꯥꯁꯁꯨ ꯌꯧꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯃꯤꯟꯅꯔꯛꯏ ꯒꯥꯔꯤꯁꯨ ꯇꯤꯗꯤꯝ ꯂꯥꯏꯟꯗ ꯊꯧꯔꯛꯄꯗ ꯊꯥꯖꯅ ꯀꯥꯏꯗꯅꯣ ꯊꯧꯔꯤꯁꯦ ꯃꯣꯏꯔꯥꯡ ꯀꯣꯏꯔꯨꯁꯦ ꯑꯁ ꯌꯥꯔꯣꯏꯌꯦ ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯕꯣ ꯀꯨꯏꯔꯣꯏꯁꯦ ꯊꯨꯅ ꯍꯜꯂꯛꯁꯦꯕ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯃꯣꯏꯔꯥꯡ ꯌꯧꯈ꯭ꯔꯦ ꯑꯗꯨꯒ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯕꯨ ꯈꯨꯔꯨꯝꯕ ꯆꯪꯃꯤꯟꯅꯈ꯭ꯔꯦ ꯁꯨꯝ ꯆꯪꯂꯛꯄꯗ ꯒꯦꯠ ꯃꯄꯥꯟꯗ ꯂꯩ ꯌꯣꯟꯕꯤ ꯏꯅꯦꯗꯒꯤ ꯂꯩꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯈꯨꯔꯨꯝꯃꯤꯟꯅꯔꯝꯃꯤ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯁꯉꯥꯏ ꯏꯊꯅꯤꯛ ꯄꯥꯔꯛꯇ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯔꯦ ꯕꯤꯀꯥꯁꯅ ꯀꯩꯅꯣ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯤꯁꯤꯕꯣ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯉꯤꯔꯣ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ ꯑꯗꯨꯗꯤ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯅꯪꯅ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯔꯤꯁꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯉꯁꯤꯗꯤ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯍꯥꯏꯌꯨ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯃꯥꯏ ꯇꯣꯏꯅ ꯎꯅꯔꯒꯨꯝꯁꯦ ꯀꯩꯒꯤ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯦ ꯑꯗꯨꯅ ꯂꯥꯏꯔꯤꯛꯇ ꯑꯣꯏꯅ ꯐꯖꯅ ꯐꯣꯀꯁ ꯄꯤꯅꯤꯡꯉꯦ ꯍꯣꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ ꯑꯁꯨꯝ ꯂꯝꯕꯤꯗ ꯂꯥꯛꯅ ꯕꯤꯀꯥꯁꯅ ꯐꯠꯇ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯂꯝꯕꯤꯗ ꯒꯥꯔꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯝꯕꯤꯗ ꯈꯥꯝꯈ꯭ꯔꯦ ꯊꯥꯖꯅ ꯍꯥꯏꯔꯛꯏ
ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯒꯥꯔꯤꯁꯦ ꯑꯃꯨꯛ ꯒꯥꯔꯤꯁꯦ ꯌꯥꯈꯤꯗ꯭ꯔꯦ ꯑꯁ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯅꯨꯃꯤꯠꯁꯤꯁꯨ ꯇꯥꯗꯧꯔꯦ ꯑꯁ ꯑꯩꯁꯨ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯁꯣꯝꯅ ꯕꯤꯀꯥꯁꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯊꯥꯖꯕꯨ ꯃꯤꯡꯊꯣꯜ ꯑꯣꯟꯍꯟꯈ꯭ꯔꯦ ꯑꯍꯤꯡ ꯑꯃ ꯍꯣꯇꯦꯜꯗ ꯂꯩꯃꯤꯟꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯕꯤꯀꯥꯁꯀꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎ ꯍꯩꯗꯣꯛꯄ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯥꯖꯒꯤ ꯏꯃꯨꯡꯅ ꯁꯥꯎꯗꯨꯅ ꯏꯟꯊꯣꯔꯛꯈꯤ ꯑꯁꯨꯝꯅ ꯉꯁꯤꯗꯤ ꯊꯥꯖ ꯏꯟꯊꯣꯛꯂꯕꯤ ꯃꯤꯡꯊꯣꯜ ꯐꯪꯈ꯭ꯔꯦ ꯃꯆꯥ ꯑꯃꯗꯤ ꯃꯃꯧꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯄꯤꯛꯇꯛꯅ ꯂꯨꯍꯣꯡꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯁꯨꯝꯅ ꯊꯥꯖ ꯑꯃꯗꯤ ꯕꯤꯀꯥꯁ ꯌꯨꯝꯕꯥꯜꯂꯝꯕꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯔꯛꯄ ꯆꯍꯤ ꯑꯃ ꯐꯥꯈꯤꯗꯨꯅ ꯅꯨꯡꯁꯤꯔꯕꯤ ꯅꯤꯡꯉꯣꯜ ꯑꯃꯁꯨ ꯇꯥꯏꯕꯪ ꯐꯥꯎꯈ꯭ꯔꯦ ꯃꯃꯥ ꯃꯄꯥꯒꯤ ꯑꯍꯥꯟꯕ ꯐꯪꯖꯕꯤ ꯅꯤꯡꯉꯣꯜ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯂꯤꯛꯂꯥ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ ꯉꯁꯤꯗꯒꯤ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯅꯤ ꯅꯣꯡꯃ ꯂꯤꯛꯂꯥꯅ ꯏꯃꯥ ꯏꯃꯥ ꯊꯥꯖꯅ ꯀꯩ ꯍꯥꯏꯒꯦ ꯍꯟꯗꯛꯁꯨ ꯑꯩꯈꯣꯏ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯍꯟꯗꯛꯁꯨ ꯏꯆꯥꯒꯤ ꯀꯔꯤ ꯂꯩꯕꯤꯌꯨ ꯍꯥꯏꯔꯤꯅꯣ ꯂꯩꯕꯤꯔꯅꯨ ꯀꯩꯁꯨ ꯍꯟꯗꯛꯇꯤ ꯆꯥꯛꯀꯧꯕ ꯑꯣꯏꯅ ꯆꯠꯁꯦꯕ ꯇꯣꯛꯑꯁꯦ ꯋꯥꯔꯤꯁꯦ ꯂꯥꯏꯔꯤꯛ ꯀꯟꯅ ꯇꯝꯗꯕ ꯌꯥꯗꯕꯅꯤꯀꯣ ꯃꯆꯥ ꯃꯍꯩ ꯃꯇꯤꯛ ꯆꯥꯅ ꯍꯩꯍꯧꯗ꯭ꯔꯕ ꯕꯤꯀꯥꯁ ꯉꯁꯤꯗꯤ ꯃꯁꯥꯒ ꯆꯥꯟꯅꯕ ꯁꯤꯟꯐꯝ ꯑꯃꯠꯇ ꯄꯥꯏꯕ ꯉꯝꯗ꯭ꯔꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯂꯩꯕ ꯍꯧꯔꯛꯈꯤ ꯊꯥꯖꯅ ꯑꯁ ꯀꯩꯅꯣ ꯇꯧꯕꯤꯔꯛꯂꯤꯁꯤꯕꯣ ꯍꯥꯏ ꯅꯨꯄꯤ ꯑꯩ ꯉꯁꯤꯗꯤ ꯈꯔ ꯉꯥꯎꯔꯦ ꯑꯁ ꯍꯤꯗꯥꯛ ꯊꯛꯄꯁꯤ ꯇꯣꯛꯄꯤꯔꯣ ꯀꯩꯗꯧꯔꯒꯦ ꯏꯆꯥꯁꯤꯒꯤ ꯀꯩꯝꯇ ꯈꯟꯗ꯭ꯔꯕꯣ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯕ ꯑꯗꯨꯕꯣꯕ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯐꯖꯅ ꯑꯃꯨꯛꯇꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯉꯁꯤ ꯑꯣꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅꯅꯤ ꯅꯪꯅ ꯑꯩꯅ ꯀꯝꯗꯧꯅ ꯅꯪꯒꯤ ꯅꯨꯡꯁꯤ ꯏꯄꯥꯛꯇ ꯇꯥꯎꯔꯨꯕꯒꯤ ꯃꯍꯩꯅꯤ ꯉꯁꯤ ꯑꯩꯅ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯇꯥꯎꯔꯤꯕꯁꯦ ꯑꯗꯨꯗꯤ ꯍꯥꯏꯅꯨ ꯅꯪꯅ ꯑꯩꯕꯨ ꯐꯥꯕꯤꯕ ꯅꯠꯇ꯭ꯔꯣ ꯅꯤꯡꯖꯔꯝꯕ ꯄꯨꯝꯕꯁꯨ ꯅꯪꯅ ꯀꯥꯏꯍꯟꯕꯤꯈꯤ ꯊꯨꯒꯥꯏꯕꯤꯈꯤ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯕꯕꯥ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯃꯔꯤꯕꯨꯁꯨ ꯅꯪꯅ ꯊꯥꯗꯠꯄꯤꯗꯨꯅ ꯉꯁꯤꯗꯤ ꯏꯟꯊꯣꯛꯂꯕꯤ ꯃꯤꯡꯊꯣꯜ ꯐꯪꯂꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯈꯪꯉꯨ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯃꯥ ꯏꯆꯥꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯕꯗꯤ ꯌꯥꯔꯣꯏ ꯑꯩ ꯃꯩꯇꯩ ꯅꯤꯡꯉꯣꯜꯅꯤ ꯀꯥꯎꯒꯅꯨ ꯕꯤꯀꯥꯁ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛꯇ ꯁꯥꯕꯥꯁ ꯌꯥꯏ ꯑꯩꯅ ꯌꯥꯏ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯅꯤꯡꯉꯥꯏ ꯁꯪꯗꯥꯟꯅꯔꯕ ꯃꯇꯨꯡ ꯊꯥꯖꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯩ ꯉꯁꯤꯗꯒꯤ ꯅꯐꯝꯗ ꯋꯥ ꯑꯃꯠꯇꯁꯨ ꯍꯥꯏꯔꯣꯏ ꯅꯪꯁꯨ ꯅꯪꯒꯤ ꯍꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯣ ꯏꯃꯥ ꯏꯆꯥꯁꯨ ꯉꯁꯤꯗꯒꯤ ꯌꯦꯠꯂꯔꯣꯏ ꯑꯗꯨꯕꯨ ꯌꯨꯝꯁꯤꯗꯗꯤ ꯏꯃꯥ ꯏꯆꯥ ꯂꯩꯒꯅꯤ ꯑꯗꯣ ꯅꯥꯄꯜ ꯇꯧꯕ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯊꯥꯖ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯂꯤ ꯆꯥꯛ ꯊꯣꯡꯅ ꯄꯨꯟꯁꯤꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ ꯃꯇꯝꯗꯨ ꯃꯁꯥꯒꯤ ꯆꯍꯤ 18 ꯃꯄꯨꯡ ꯐꯥꯕ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯉꯟꯇꯥ ꯏꯕꯣꯆꯧꯕꯅ ꯃꯆꯟ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯆꯟꯕꯨ ꯀꯧꯔꯛꯏ ꯏꯕꯣꯆꯧꯕꯅ ꯕꯦꯃꯥꯎ ꯊꯥꯖ ꯃꯁꯥꯗ ꯍꯩꯅꯤꯡꯗꯅ ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯍꯧꯒꯠꯂꯣꯅꯦ ꯗꯗꯥ ꯑꯩ ꯌꯥꯝ ꯇꯨꯝꯅꯤꯡꯉꯤꯕ ꯉꯥꯛꯇꯪꯒ ꯇꯨꯝꯒꯦ ꯍꯧꯒꯠꯂꯁꯦ ꯍꯩꯃꯥ ꯍꯧꯒꯠꯂꯣ ꯍꯥꯏꯔꯒ ꯕ꯭ꯔꯁ ꯇꯧꯔꯨ ꯂꯥꯛꯑꯣ ꯇꯜꯂꯦ ꯑꯩ ꯇꯨꯝꯈꯤꯅꯤ ꯏꯕꯣꯆꯧꯕꯅ ꯅꯝꯗꯅ ꯃꯆꯟꯕꯨ ꯐꯃꯨꯡꯗꯒꯤ ꯄꯨꯊꯣꯔꯛꯇꯨꯅ ꯁꯨꯔꯖꯗꯦꯕ ꯈꯨꯔꯨꯝꯂꯒ ꯕ꯭ꯔꯁ ꯇꯧꯕ ꯆꯪꯃꯤꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯏꯕꯣꯆꯧꯕꯅ ꯍꯥꯏꯔꯛꯏ ꯕ꯭ꯔꯁ ꯇꯧꯕ ꯂꯣꯏꯔꯒꯅꯦ ꯏꯔꯨꯁꯨ ꯂꯨꯖꯊꯣꯛꯑꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯊꯕꯛ ꯑꯃ ꯆꯠꯇꯣꯏꯅꯦꯕ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯣꯆꯧꯕ ꯊꯣꯛꯈ꯭ꯔꯦ ꯊꯥꯖ ꯕ꯭ꯔꯁ ꯇꯧꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯩꯅꯣ ꯗꯗꯥꯅ ꯇꯧꯔꯤꯁꯤꯕꯣ ꯃꯔꯝꯁꯨ ꯑꯝꯇ ꯍꯥꯏꯗꯦ ꯑꯁ ꯑꯩ ꯀꯣꯛꯁꯨ ꯉꯥꯎꯔꯛꯇꯣꯔꯦꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ ꯑꯗꯨꯒ ꯏꯕꯣꯆꯧꯕꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ ꯐꯖꯅ ꯆꯠꯂꯨꯀꯣ
ꯑꯁꯨꯝꯅ ꯃꯈꯣꯏ ꯁꯦꯟꯗ꯭ꯔꯥ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯂꯝꯕꯤꯗ ꯈꯥꯝꯗꯨꯅ ꯃꯆꯟꯕꯨ ꯒꯥꯔꯤꯗ ꯐꯝꯍꯜꯂꯒ ꯐꯨꯗ ꯑꯥꯎꯠꯂꯦꯠ ꯑꯃꯗꯒꯤ ꯕꯔꯊꯗꯦꯒꯤ ꯀꯦꯛ ꯑꯃ ꯂꯩꯗꯨꯅ ꯑꯃꯨꯛ ꯁꯦꯟꯗ꯭ꯔꯥ ꯇꯝꯅ ꯂꯥꯛꯏ꯫ ꯊꯥꯖꯅ, "ꯗꯗꯥ, ꯀꯥꯏꯗꯅꯣ?" "ꯁꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯃꯨꯁꯦ꯫ ꯏꯁꯩꯁꯦ ꯁꯤꯗꯨꯝ ꯃꯨꯟꯅ ꯇꯥꯎ." "ꯇꯥꯅꯤꯡꯗꯦ ꯏꯁꯩꯒ ꯑꯝꯇ꯫ ꯏꯁꯩꯅꯦꯅ ꯃꯔꯣꯜꯁꯨ ꯈꯪꯗꯦ꯫ ꯃꯨꯊꯠꯂꯣ." "ꯑꯩꯒꯤꯗꯒꯤ ꯊꯥꯔꯛꯀꯦꯕ." ꯏꯁꯩ ꯇꯥꯅ ꯇꯥꯅ ꯂꯥꯛꯄꯅ ꯃꯈꯣꯏ ꯑꯅꯤ ꯁꯦꯟꯗ꯭ꯔꯥ ꯌꯧꯈ꯭ꯔꯦ꯫ ꯏꯕꯣꯆꯧꯕꯅ, "ꯂꯥꯛꯑꯣꯁꯦ, ꯀꯨꯝꯊꯔꯣ." "ꯀꯩꯗꯧꯗꯣꯏꯅꯣ?" "ꯀꯣꯏꯕ ꯂꯥꯛꯏꯅꯦ." "ꯉꯁꯥꯏꯅ ꯀꯣꯏꯕ ꯆꯠꯂꯨꯁꯦ ꯍꯥꯏꯔꯒ ꯌꯥꯕꯗꯨꯗ." ꯑꯁꯨꯝꯅ ꯒꯥꯔꯤ ꯇꯞꯅ ꯀꯨꯝꯊꯔꯛꯑꯒ ꯃꯆꯟꯕꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯐꯝꯍꯜꯂꯒ ꯏꯕꯣꯆꯧꯕꯅ ꯍꯦꯡꯀꯤ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯆꯟꯒꯤ ꯃꯃꯤꯠꯇ ꯄꯨꯟꯁꯤꯟꯕꯤꯔꯛꯏ꯫ "ꯗꯗꯥ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ?" "ꯂꯥꯡꯒꯅꯨ, ꯇꯨꯃꯤꯟꯅ ꯐꯝꯃꯨꯁꯦ." "ꯃꯤꯠ ꯄꯨꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ?" "ꯁꯦ, ꯁꯤꯗ ꯑꯗꯨꯝ ꯐꯖꯅꯕ ꯂꯩꯔꯝꯃꯨ." "ꯗꯗꯥ, ꯅꯪ ꯀꯥꯏ ꯆꯠꯇꯣꯏꯅꯣ?" "ꯑꯁꯤꯗ ꯆꯠꯂꯨꯒꯦ, ꯀꯨꯏꯔꯣꯏꯁꯦ." ꯑꯁꯨꯝꯅ ꯏꯕꯣꯆꯧꯕ ꯒꯥꯔꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯧꯔꯛꯂꯤꯕ ꯀꯦꯛ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯃꯆꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯖꯅ ꯊꯝꯕꯤꯗꯨꯅ ꯃꯆꯟꯒꯤ ꯃꯃꯤꯠ ꯍꯥꯡꯗꯣꯛꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯍꯦꯄꯤ ꯕꯔꯊꯗꯦ ꯃꯆꯟ." ꯃꯕꯨꯡꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯊꯥꯖ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ꯫ ꯏꯕꯣꯆꯧꯕꯅ, "ꯍꯦꯃꯥ, ꯍꯦ, ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯅꯪꯕꯣ? ꯁꯦ, ꯀꯞꯀꯅꯨꯁꯦ꯫ ꯁꯦ, ꯉꯁꯤꯗꯤ ꯏꯆꯜꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅ ꯂꯥꯛꯄꯗ ꯑꯐꯕ ꯂꯣꯏꯅꯃꯛ ꯍꯦꯛ ꯑꯣꯏꯖꯔꯣꯁꯦ." "ꯗꯗꯥ, ꯊꯦꯡꯛ ꯌꯨ ꯗꯗꯥ." ꯇꯟꯖꯥꯗꯨꯗ ꯂꯤꯛꯂꯥꯁꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯇꯨꯅ ꯃꯃꯥꯕꯨ ꯀꯧꯔꯛꯄꯗ ꯊꯥꯖ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯊꯥꯖꯅ, ꯇꯥꯔꯦ. ꯏꯃꯥ ꯁꯤꯗ ꯂꯩꯌꯦ." "ꯃꯃꯥ, ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯂꯤꯅꯣ?" "ꯏꯆꯥꯅ ꯄꯥꯝꯖꯕ ꯀꯥꯡꯁꯣꯏ ꯊꯣꯡꯉꯦ." "ꯑꯗꯣ ꯃꯃꯥ, ꯑꯣꯖꯥꯅ ꯁ꯭ꯀꯨꯜ ꯐꯤ ꯊꯤꯗ꯭ꯔꯗꯤ ꯁ꯭ꯀꯨꯜ ꯂꯥꯛꯑꯅꯨ ꯍꯥꯏꯌꯦ." "ꯍꯣꯏꯁꯦ, ꯊꯤꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯆꯣ, ꯐꯤ ꯍꯣꯡꯗꯣꯛꯎꯔꯣ, ꯏꯃꯥ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯑꯒꯦ." ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯊꯥꯖ ꯉꯁꯤꯗꯤ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯍꯧꯔꯛꯏ꯫ ꯃꯗꯨꯗ ꯐꯪꯂꯛꯄ ꯈꯔꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯕ ꯍꯧꯔꯛꯏ꯫ ꯅꯣꯡꯃꯗꯤ ꯂꯤꯛꯂꯥꯁꯨ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯀꯩꯊꯦꯜ ꯆꯠꯄ ꯌꯥꯎꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟꯅ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯗꯨꯅ ꯐꯝꯂꯤ꯫ ꯄꯨꯂꯤꯁꯁꯤꯡꯅ ꯇꯥꯟꯕ ꯍꯧꯔꯛꯈꯤ ꯃꯐꯝꯁꯤꯡꯗꯨ꯫ ꯊꯥꯖꯅ, "ꯕꯦꯝꯃ, ꯁꯦ, ꯍꯧꯒꯠꯂꯣ, ꯃꯣꯏ ꯀꯀꯥ ꯍꯣꯏꯁꯦ ꯂꯥꯛꯑꯗꯤꯅꯦ ꯑꯃꯨꯛ ꯂꯪꯊꯣꯛꯈ꯭ꯔꯅꯤ." ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯍꯧꯒꯠꯇꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯊꯥꯗꯨꯅ ꯌꯣꯜꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯄꯥ ꯑꯅꯤ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯪꯒꯤ ꯃꯥꯏꯔꯦꯟꯁꯤ ꯀꯌꯥꯅꯣ? ꯀꯌꯥ ꯄꯤꯔꯤꯅꯣ?" "ꯂꯨꯄꯥ 50 ꯄꯤꯕꯤꯔꯝꯃꯨ." ꯃꯁꯤ ꯍꯥꯏꯔꯒ ꯌꯦꯡꯈꯠꯂꯛꯄꯗ ꯃꯄꯥꯒ ꯃꯕꯨꯡꯒ ꯑꯣꯏꯔꯝꯕꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯄꯥꯁꯨ ꯃꯕꯨꯡꯁꯨ ꯄꯨꯟꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯏꯕꯣꯆꯧꯕꯅ ꯂꯤꯛꯂꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, "ꯕꯦꯝ, ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ?" "ꯀꯀꯥ, ꯂꯤꯛꯂꯥ ꯀꯧꯋꯦ." "ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯕ?" "ꯀ꯭ꯂꯥꯁ 1." "ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯛꯏꯁꯦ ꯋꯥꯗ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯣꯆꯧꯕꯅ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯂꯤꯛꯂꯥꯗ ꯄꯤꯔꯤ꯫ ꯂꯤꯛꯂꯥꯅ, "ꯋꯥꯗꯦꯗ ꯀꯀꯥ, ꯀꯩꯒꯤ ꯄꯩꯁꯥꯅꯣ? ꯑꯩ ꯂꯧꯔꯣꯏꯗ." ꯏꯕꯣꯆꯧꯕꯅ, "ꯁꯦ, ꯀꯀꯥꯅꯅꯦ ꯅꯨꯡꯁꯤꯗꯅ ꯄꯤꯕꯅꯦ." ꯃꯁꯨ ꯅꯨꯄꯤ ꯎꯔꯨꯕꯗ ꯃꯄꯥꯗꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯒꯥꯔꯤ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯏꯕꯣꯆꯧꯕꯁꯨ ꯃꯄꯥꯕꯨ ꯇꯥꯟꯅꯔꯛꯏ꯫ ꯂꯤꯛꯂꯥꯅ, "ꯃꯃꯥ, ꯑꯁꯤꯒꯤ ꯀꯀꯥꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯩꯉꯣ꯫ ꯑꯩꯉꯣꯟꯗ ꯑꯆꯥꯄꯣꯠ ꯆꯥꯎ ꯍꯥꯏꯅ ꯄꯤꯔꯝꯂꯤꯕ, ꯁꯤꯅ ꯍꯣꯔꯦꯟꯒꯤ ꯆꯦꯡ ꯋꯥꯟꯈꯤꯕ ꯌꯥꯔꯅꯤ." ꯊꯥꯖꯅ ꯃꯆꯥꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯕꯣꯆꯧꯕ ꯍꯣꯏꯁꯨ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯄꯥꯗꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯏꯕꯣꯆꯧꯕꯁꯨ ꯇꯨꯃꯤꯟꯅ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯋꯦꯇꯤꯡ ꯔꯨꯝꯗꯨꯗ ꯂꯩꯔꯤꯕ ꯁꯣꯐꯥꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯊꯔꯛꯏ꯫ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯤꯅꯥꯅ, "ꯑꯆꯧꯕ, ꯀꯩꯗꯧꯔꯦ ꯇꯨꯃꯤꯟꯅ ꯂꯩꯅꯔꯤꯁꯦ?" "ꯏꯃꯥ, ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ." "ꯍꯩꯃꯥ, ꯅꯣꯏꯅ ꯋꯥꯗꯣ ꯍꯥꯏꯗ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ?" "ꯑꯩꯈꯣꯏ ꯏꯕꯦꯝꯃꯗꯣ ꯉꯁꯤ ꯊꯦꯡꯅꯔꯛꯑꯦ." "ꯀꯗꯥꯏꯗ?" "ꯕꯖꯥꯔꯗ ꯄꯣꯠ ꯌꯣꯜꯂꯝꯃꯤ." "ꯀꯔꯤ, ꯏꯕꯦꯝꯃꯕꯣ?" "ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯐꯪꯖꯔ ꯃꯥꯜꯂꯦ꯫ ꯑꯉꯥꯡꯗꯣ ꯎꯔꯨꯕꯗꯒꯤ ꯕꯕꯥꯁꯨ ꯋꯥ ꯑꯃꯇ ꯍꯥꯏꯈꯤꯗ꯭ꯔꯦ."
Kari haiba? Oh, isu amasu leiraba. Asukui ba matamsi. Ako'y na mabo inthokto na thambire. Ima, heda su khalurano. Masi hairamlaga Ibochaubasu magi kada changkhre. Lembisu mapuroibagi matung innarakli. Ibochaubana ising glass amada puro. Say, ising sida leire. Nachaudi ibemaga wari sarakdra. Ibochauba swar sangna hondoktuna saraktreda. Angangadi sare. Imaudo class 1 kare haine. Asuktu kaya dinu sikre. Magi tabaraba chimbaldagi kakak orakpado. Weta chaudi kari khali. Ichalbu kuina su mirai bire. Hojikti jangbayana batawbirage khali. Adubu babaga amuktang tanakige. Asumna imong manung tanaduna thajabu lokhatpirasi hainari. Noma Ibochauba mama minaga loinana machengi yumda lahi. Ibochaubana Milay bro. Yumsi bukan kana lagi. Milay bro. Liklana. Laye. Masi haiduna imungdagi thorai aduga Ibochauba ubada. Aya. Nahangi kakadune. Kaka sida phamo ai mama gaurukige. Ngehaki matung maninglomdagi thaja Bikas amadi likla makhoi punna thokminarai. Bikas na mabay amasung manembu ubada khurumduna hairai. Ibai, mamang thakta ako'y nasoikhiba yaurasu apangbani khana ngakpiyu ko. Yare hugalose. Thajasu khurumduna hairai. Ima, nachabu apangbani khana ngakpiyu ko ima. Yare hugalo. Hey. Taribra. Ima hoigi chakra lolo. Hoi. Nangdi school chatrabo. Chale kaka nasaina hale aduga school gi homework tawbus loire. La sida lause kaka pambige. Tu aidi sanarubagi phiro su motle kaka gi di phi di yamna nale. Ai pamladi motlani. Bikas na masi angang sidi Mama kawo kakana teko tu aduga mangonda na bubo kawgadaba. Wari sanari ngai thajana chapuduna thoglai. Ima dada cha thakse. Cha thakna thakna minana hairai. Akhoina la ise nakhoi ani bulo khatpirage haiba laklibani. Aduna lakliba yumsa kaisa numitsidane yumda lauko. Masu Mama hoiga puna lauko. Liklana. Ahoy bobo. Thajana. Ima. Dada. Hanakti na chalbu. Amuk hanay thopira roitra. Hey. Gapkanu se. Kaigi thoptoy no. Pare se. Ako'y sune halage. Nakhoi lakpa kaunu ko. Ngasi di makhoi bu lokhat biduna nungsi chanana nungay ba yumbal punsi ama oikre.